ngasi ayu phongkiba tongan Manipuri se phongsing amasung thokiba thawdo wathok-singdagi maruoibe i pausing khonggosaraga Manipur Top Channel ki maikaydi miyamna thamjagi ahanbada sanalaiba ki pausida phongba maruoiba paukhra Mark ti haokip bail Pirabasu police na atopa case amada amuk hana phajinkhre Mark ti haokip Indian freedom fighter amagi Masuni-Apokpa Facebook ta wakai nganglubagi damak tha sigi kunga marida Manipur police ki SI CS sumurjina luchingba team amana Delhi dagi phaduna ngasi Imphal purakiba Mark thangmam haokip kona bail piraba matung Imphal police station lokatpa atopa case amada amuk phakre Mangasi ayuk pung 10:10 taba matamna Delhi dagi Imphal thunglaki Mark airport Imphal West ki additional SP law and order a Netrajina luchingba team amana puduna sakhi airport ta mangjongna ngaiduna laikiba pawmising aduna Mark haokipsagi comment amata phangmangam khide tungna ngasi numidang athingbada Imphal West ki duty magistrate Catherine Mehta gi mantri pukhida laiba official residence ta putoki court asina Mark pu bail Pirabasu lupa lakh amagi PR bond submit taroktabadagi judicial custody ta remand toki sairaga sida Mark ti haokip Imphal police station lokatpa atopa FIR amada amuk fare Mark hayeng case asiga mari lainana court ta putokadori Mark ki mathakta police na sidiba moral singa dudi IPC gi section 153 clause A gi makhada Furup lining poknafam laifam amadi lol khena bakangnup gi marakta nungainadana basinba IPC gi section 505 clause B gi makhada miyamda akitu jungba poknaba wapam phongdokpa IPC 506 gi makhada criminal gi wakal sienba amadi thabak sathaba amasum IPC gi section 120 clause B gi makhada criminals conspiracy ta sarugyaba gi moral singyauri police na thangalakhiba player adugi matungina haukiba April 13 Mark haokipna Mark Facebook account Manipur na India ra tinkiba adu kumja English singa mosama panifuguma gi September kunga mathuida Manipur gi matamadu gi Maharashtra Buddha Chandrana Assam gi governor BP Menon ga Shillong da merger agreement khuyek pinaraba matungdani hairiba agreement adu da Maharashtra sina Manipur gi lamamadi ningthaw ama oibi gi hakpuna mak kathuki adumaina mahaki lanai goiba Lanthum lining laison gi hak amasum sel oina sahi gi lupa lakh 3 lokhi asiguma thawong sin Manipur gi ningtam basi mangki bani haina fonglokhi masida sinatana atopa tuan Facebook post kya ra kangmu masel gi marakta nungaina danaba wafum kya marum thamaki report asina makha tara hai ma haokipna merger agreement gi matang fongdorak libu wafum asi lamda masi gi akaknaba furup amada singnaba madi khanaba hawbo oina thui masina furup masel gi marakta nungaina danaba gi asabu masa ama oheli Maramasina Mark pu makhatana wong pong sa thanabagidama numit nipani gi police custody remand PBU haina thamkhibani sera sida Mark haokip ki council na police ki wafam adu bu yening da phongdok paga loinana BLPB na bu wafam kya thamlaki nakal anima ki wafam singa du kupna taraba tungda court asina Mark haokip pu BLP khibani amanomda Mark haokip asi Myanmar masani makna Manipur laklaga wakai ngangbagi damak fagalibani haina se minister na phongdok ki pu wafam adu bu akan mamong da yening da phongdok radona loinana Mark asi matamamagi India gi freedom fighter amagi Masuni haina Mark ki Apokpa limkhok se haokip sei humdra ga taruna phongdorakli magna makhatana hai Mark haokip ki madau although haokip asi Indian National Army INA da Europe miyamani maramasna chief minister na phongdoki bu wafam adu gi marik suma khudam sangdam miyam khangna puthokpam thui madu natrabadi ma ki wafam adu India gi freedom fighter singda thawoidabani haina lobatai makhoi gi imung manung sahi sa kya gi mamang gi Manipur khunda adun lairakabani amasum landai thangbagi matamdagi makhoi gi mapa mapu sing mombi da khunda adun lairami masigi matungda high court ta honglaktuna mak pokhi tungda nungtak village ta amuk yum honglaktuna lakhi housing na high court village ta amuk lairibani mak ki apokpana makhatana hai although haokipna INA da yauduna British singa akan balan thengnaduna aso thodang lokhi masida sinatana khongjom lan gi matamda Manipur gi ning tamanga na bo honabda aso thodang lokhi asiguma kaya si laina se minister na phongdorok libu wafam basi yamna laibak thibani hainasu paus na palakli makasa tharak poina to pa pawmana Imphal phau pipe te LPG purakna bas minister yawno wa khanakhre
North East Gas Grid Project ki saru ama oina Imphal amasung Greater Imphal manungda pipeline tingduna yumthong kudingda pipeline gi khuthangda domestic PNG amasung transport CNG gas pinaba lakhulagliba khongthang asigi matangna minister gi thakta Indradunus Gas Grid Limited ki official sing yawna mipam pangthoktuna review tokre Pau Sinahai, Imphal amasung Greater Imphal gi manungda lairiba yumthong lak 1.5 romda sakthong gas asi pipeline gi kuthangda phanganana ba thorang lokhalibini ahan bi goina yumthong lising kuntra romda connection piraba matungda sahi khudingi mathang connection pinaba thorang lairibini gumjai inglising ani ga taraga mari phaw gi manungda gas pipeline asi piba hawgadoribini North East Gas Grid Project asigi makhada awangpoki state ni panda gas pipeline gi khuthangna yumthong kudingda sakthong gas phangana ba thorang lokholibani gas pipeline si mapungoina Guwahati digi Dimapur digi Kohima amasung Kohima digi Imphal jawna purakadoribani grid asina apunba pipeline gi asang basi kimi 1656 asigi manungda Manipura sarokna kimi samagi asang basaruk yawri Awangpok state ki weba project asigi dama apunba senfam asi lupa crore lising mapanga saniga humfuga mga pibda senta na ayaba pikrabani Indradunus Gas Grid Limited na implementing agency oiraga tungan me company mga GEL, IOCL, ONGC, OIL amasum NRL gi apunba venture ama oina pakhat ka dawribani project asigi makhada Arunachal Pradesh Assam Manipur Meghalaya Mizoram Nagaland Sikkim amasum Tripura da Guwahati dagi pipeline da PNG amasum CNG gasing puraknaba miyamna phangan ga dawribani hanasu paus na makhatana supulakli atopa paw madana sex work loina yai police na action lawi yaroi Supreme Court leba asigi yamna marueba judgment ama oina sex work si legal oi sex workers sing mathata police na criminals action lawbagi thabak sathabi yaroi haina ngarang Supreme Court na judgment ama pikre hari India ki khwaidi ki wang court asigi judgment adu court asigi Justice L Nageswara Rao na lusingba judge ahungi bench ama na pikibani Constitution ki Article 142 ki makhada pitiba khanaba power sing adu yengduna khanaraba matung order adu pikibani court asina hai Masa mapung farba madi masana yaduna thabak tawriba sex worker singbu police na criminal action sing lokhatpa yaroi sumnagi lairiba miyoi singda utliba ikai kumnaba adusu sapsana pigadabani makoina sangshiliba lambi asi profession ama oina sakhanglaba logi makhada sapsana ngakpi senbigadabani loinana constitution ki article 21 ki makhada leba asida hingliba miyoi khudingmangna right to a dignified life ki phangpham thokpasing phangangadabani hainasu observation thamki karigumba matamna makoina law gi wangbada criminal satharamlabadi misam yamda sejinariba criminal law sejinagadabani madunatana makoi masana yana lambi sida sanction oirabadi police na phajinba madi sairak pibe yauna otpi na bibe gi thabak su tawbu yaroi amadi brothel singda red chatpa matamda sex workers singna masagi ayaba yauna Lairamba thoklabadi makoibu phabi yaroi adumoina ma brothel adubu loan yadaba mongda hanglamliba mapu adugi mathakta di sairak pibe yakani court ki order aduda makhatana hai sex workers sing asina police makoibu aran mongda natragana masana yadana sexual assault sing sathai haiduna criminal complaint torakpa yarabadi khudakta medical legal care yauna paikhatpham thokpa thabak sing ningthina pangthokadabani media na sumakoi sing siguma sakhangba yaba mongda photo ama de video sing thadokloidabani masigi mayokta thabak tawrabadi criminal offense ama oina lawgani loinana center ama de stelenga ki maikei digisu law semdok semjin tawba matamda sex workers sing natragana makoigi mihut sing su yohongadabani haina palli haina pausna phongdorakli atopa paw madana pauna kaithel gi lambi kaisampat maikei rom digi oina satlagani gari khambagi ticket kakpa tokhibadagi hena lambi sele Imphal Municipal Corporation IMC na sayesigi April mga nathukiba order amana pauna kaithel gi lambi de gari parking tawholambadu kakthatuna gari khambigi ayaba pikhidraba matungna athingba yauduna mafam adura dukan phamlibasing yum oina lairiba miyoi amasum pot leiba lakpasingna masagi apa mamongna gari sing pangkhamna khamjilakpadagi lambi chathoktasina sauna khudong sadaba thokale amaromda hana one way asi BT road lomdagi laklambadu kasangpat lomdagi oina satlagani haina lagana order thokre haokip April mangada
IMC na pauna kaithil amasum thangal kaithilgi mayai fauduna satliba lambi asida gari khampham parking piramba du kakthatuna pauna kaithil dukan tawriba sing amasum mafum aduda yum oina lairiba singna makhugi gari singa du governor road ta khamnaba khangan kraba matungna mafum aduda amuk parking oiba ngasi fawda IMC na order thokiba letre adubo pauna kaithil dukan phamliba singna dukan londuna IMC na thokiba parking order adugi mayakta khongjang sangsinki loinana maakna makhatana hairiba lambi adura parking oibigi ayaba pikhidrabasu hauzik pauna kaithil dukan phamlibasing yum oina lairibasing amasum pot leiba lakosingna makoi makoi gari sing adu yengsin binaba yaudana khamningba mongna pangkhamna khamjilabadagi lambi silhanduna miyamna sathokta sinda sauna khurau ohele hana IMC na parking piringai matamdadi gari sing double parking tahondana ningthina kanglon amagi makhada Khamnarambana Kudong Sadabi Hena Tolamdrabasu Hausiti Gari Sing Lami Mayai the Kamzilaga Tamlambigi Taudo Tatana Tokpana Lami Asat Awoksing Sound Kudong Sadaba Mayona Hale Lambi Sida Satliba Mui Krana Pauxi Sida High Langana parking Kakta Kraba Mapamsida Mui Kiana parking Toxin Lambi Asat Awoksing the Apan Matu Oliva Sida Langana Masum IMC na Yengsin Vigitangai Fatabalay Mapam Sabi Yelaga parking to Honbagaloina Port Labor Lakpa Miyoi sing pick up amasum drop khaktamak tawhanba amasum tangai fadana gari yaudaba tarabasu pot leiba loiraba matungda haokat pakhak yahananaba thabak lokot haningai hi amaromda haukiba me taragani pana pangthokiba Imphal East amasum Imphal West ki traffic regulation and parking committee gi miphamna pauna kaithil manungda one way traffic leiramba adu mayon hongdokna bu warep lokre hana one way traffic asi BT flyover bridge nakal gi Mahabir pharmacy Rosingdagi Karomda Kashampat Tamna Laklamba du Kashampat Lomdagi Gari Sing Sanglaklaga BT Road Lomda Thokigadabane Hadi Kashampat Junction dagi Pauna Kaithil Haijin Phamda Masum Samumakong Manaki Pauna Kaithil dagi Tholak Phamoidiba Flyover Makhada Gari Sing U-turn Tawusu Khudaktagi Athingba Thamle Hiramasiga Mari Lainana Director Transport Dr. Nevedita Laren Lakpamna Sirol Ama Thokre Suhaidi Atopa Pawamadan Startup Ki Sel Hayat pada sienaba ni bel fikre Manipur lengang na paikat pa startup program gi makhada piba loan amasum subsidy gi sen pa mahayat le haiba case ka mari lenya na jail leirak pa mioi mari gi manungda ani Imphal West ki district and sessions judge a Goneshwar Sharma na bel pikre ngasi bel pikre ba mioi ani edudi basikong bazar digi ningongbom mai parks na amasum kongbo use kon dagi nongthongbom rocky ni makhoi ani na surety gi loina na lupa lak amagi bel Bon Piraba Matunda BLP Ayaba Pikibani. Nasi Imphal West District and Sessions Judge Egoneshwar ki court ta Kongba Nandaibam Lekai Digi Seram Olis Amasum Ngarangmam Digi Mayangmam Ibohanbi Basi Kong Digi Ningongbom Mai Paksana Amasum Kongbo Osekon Digi Nongthongbom Rocky gi Bail Application Singi Hearing Sataraba Matunda Makoi Anigi Bail Ayaba Pikibani. Punjab National Bank Kangla Tombi branch ki manager na haukiba Mars ani da Manipur lenga na singmu thabak pi na haudokiba startup ki loan aran mamong na pithokre haba complaint na thorakpati Manipur police ki crime branch na thigalaba matungda bank asigi official sing na miyoi kharaga manaraga loan account sangadaba senpham sing customer gi bank account sing da sanglamba thengnakhibani Amaromdana drug sizinaba thingbagi wafam school syllabus ta yahonanaba mahairoi luptar una minister memorandum pisinkre Khunai sida mayai kaba drug sizinaba thingnabaga mari leinaba Hiram Singh school gi syllabus ta yahonanaba lamdamasigi tongan ba mahairoi luptar una minister nongthongma berenda memorandum pisinkre mahairoi luf MSU MSF desam KSA sukamadi AIMS ki president singna amata oina khuyek piduna pisinkiba memorandum aduda pallibadi istera sida hauji mayoknariba drug mari leinaba issue singa sina khunai sigi tunglamchat mangsulakpagi mamitari Magnitude and substances used in India ki kumza 2019 da phone kiba report matung ina state asida miyoi lakh 1.3 amphetamines types stimulants ATA sizinaba thengna khi amasum drug mari lenab issue singi paw tatna takip masina maram oiraga mayai ka drug makhal sing Manipur gi marufona mutatnaba akanaba policy program satna hanbagi phibam lakli atopa paw madana Driver amadi handelman sian khraba likru bridge semjindabada MLA singna mai hona sakre
तोंगान लंबी की खुदोंगथीबा थौदोनी ड्राइवर अमदी हैंडलमैन सेनख्रबा लेक्रू ब्रिज थौदोक थोखरबा मतुंग नुमित 10 नि हेंजिरलबा फावदा मरी लेनबा अथॉरिटीना सेमलमदबदा एमएलए सिंह माव लोसी दिको अमसुम एन काइसी तदुबी मई हौना साखरे सेनापति डिस्ट्रिक्ट की मनुंग सन्मा माव पुलिस स्टेशन कोनबा सकुमाय अमसुम मखान की मरक्ता लेबा लेक्रू ब्रिज असिदा हौकिबा मे 12 अमसुम 15 थोकिबा ट्रक एक्सीडेंट की थौदोक ड्राइवर अमसुम हैंडलमैन लैखिदबदगी मतांगदा एन काइसीना पाउमिसिंग हाय लेक्रू ब्रिज ट्रक एक्सीडेंट की थौदोक अनिरक थोखरबा मतुंग असि नुमित 10 नि हेंजिलगलबा फावदा मदी लेनबा अथॉरिटी सिंगना ब्रिज असिबु सेमजिन सजिनबगी थबक अमता लखटपौदे थौदोक थोखरबा मतुंग हौकिबा मे 13 चीफ मिनिस्टर गा हाकथेंगना उनदुना थिनथबा तौदुना येंसिनबिनबा हाइजगिबिसु लेख्रे मावगी एमएलए दिखोन हाय थौदोक थोकफम असिदा हौजिक फावबा करिगुम्बा थबा अमता लखटबा असि लेबक थिबेने थौदोक थोकफम मफमदुदा माव पुलिसना साइन बोर्ड खरा थेटपा माव स्टूडेंट्स यूनियंस अमसुम ड्राइवर्स यूनियंस ना नुंग खरा पाइसनबा नतना करिगुम्बा अमता लखटपा उद्रि मखाताना लंबी असिदा साथोक चसिन तौरिबा मियोइसिंगदा खुदोंथीबा थोक्तनबा मरी लेनबसिंगना मियेंग चंगदबसि नुंगाइतबा फावी निंगसिंगबा याय ट्रक ड्राइवर्स यूनियंस अमसुम माव स्टूडेंट्स यूनियंस सेनापतिना एक्सीडेंट प्रोन जोन ओइरिबा लिक्रू ब्रिज असिदा खुदोंथीबा थौदोक थोक्तनबा मरी लेनबा अथॉरिटी सिंगना थबा अमता लखटबदगी हाईवे असिदा बंद तौननबा लेमनखिबा लेरबने अदुबु मरी लेनबा लोकल एमएलए अनिना इशू असि अथुबदा मियेंग चंगलगनी हाइबगी थाजबा पिरकबदगी बंद तौगनी तौरंबदु हंदोखिबने हाइना सुपल्ली मखासा थरकपु ओइना हुयेलन पाउर फोंगु मरुइबा पाउखरा म्यामना थमजगे मणिपुर अहान बोइना रेप विक्टिम अमगी ममादा लुपा लाख 15 लिसिंग यांखगी कंपेंसेशन पिख्रे कुमजा इंग लिसिंग अनिगा 15 की डिसेंबर 15 की नुमिदांग मसागी सै सुपनतगी मरीगा था अहु खक्त ngairibi nupi masa mabu सनगोना पुशलगा इकाई खमनबा मंगन बिराबा मतुंगदा मौखुरी मेतुना खाटखिबा केस की वयेलदा मतमदुगी स्पेशल जज प्रोक्सो सेनापति ओइखिबी अरिबम नौतुरी सोरीना जुलाई 19 इंग्लिश सिंगनिगा 19 सेनरिबा मियेदु फादोक पीबगा लोइनना मथंगि निमित जुलाई 19 का मथे इंग्लिश सिंगनिगा 19 पांगथोकिबा माकी सेंटेंस हियरिंग ऑर्डर ऑन सेंटेंस ता विक्टिम नुपी मसादुगी ममादा लुपा लाख 15 लिसिंग यांखै अमसुम लुपा लाख 2 की सेनफम कंपेंसेशन ओइना पीननबा पिरमखिबा ऑर्डर की मतुंगिना मणिपुर लेंगा की मरी लेनबा अथॉरिटीना पुन लुपा लाख 15 लिसिंग यांखै की सेनफम कंपेंसेशन ओइना पीख्रे हाउजिक फावबी ओइना रेप विक्टिम अमगी अपोकपी ममा नत्रगना माकी इमुंग मनुंगदा पीगदबनी हाइबा कंपेंसेशन की सेनफम असि स्पेशल जज प्रोक्सो सेनापतिना जुलाई 19 का मते इंग्लिश सिंगनिगा 19 दा पिरमखिबा ऑर्डर ऑन सेंटेंस की सेंफम सिना ख्वाइदगी याम ओइदिबगा लोइनना गवर्नमेंट की मैकेदिगिसु ख्वाइदगी यामना कंपेंसेशन की सेंफम पीबा केस असिना आहान बोइरे पनबा याबदी थौदो असिदा सेनरिबा आर डेविड चैकुनगमतो अपोकपा ngaulilang एलाइस सरंग मराम काबानम विलेज कोर्ट असिगी ऑर्डर ऑन सेंटेंस की मतुंगिना सीद्री फाव थौरी याननबगी ऑर्डर पिखिबनी अदुमैनमक माकी मैकेदिगी माकना क्राइम असि कमिट तौबा मतमदा माक जोबेनल ओइखि हाइबगी मरमदा माकपु डेथ सेंटेंस पिखिबदुगी मयक्ता क्रिमिनल्स रिविजन पिटिशन नंबर 13 of 2018 amadi criminals appeal number 6 of 2018 high court of manipur file taraktuna hausi oil satharaklibani aduga mak masana hausi fawa manipur central jail sajiwara thamlaklibani khwaidigi tangna thokiba tamthiraba thaudo asida laikhidraba nupi masa adu maram customary logi matungina mafam adugi khunjasingna lairol sanchilurabane dubo thaudo sigi pauta abadigi mau police station gi matamaduda second officer in charge ohiba sub inspector timothy ronamaina su motuda thaudo dugi matana case FIR number 22 close 12 2015 under section 376-302 IPC amasum 6 Proxo Act register tawduna lokalaga investigation sa tharakibani senariba R David pusu fogalaga maki matakta court asida charge thangalaglaba matung special judge Proxo senapati oikibi e noktunisori gi kona case asigi oil sa tharaba senariba miwe sibu sidriba fawo tharu yanana bi order pikibani aduga laikhidrabi nupi masa asigi apokui mamadana senfam sing asi compensation oina pinana bo order piramkibani so haidi अमरमदना जिरीबम की ऑक्सीजन प्लांट नोंग यूसिंदुना पुमसाई साइडे कोविड-19 की अकन पैंडेमिक मयुननाबगीदमक जिरीबम की डिस्ट्रिक्ट हॉस्पिटल दा 500 LPM कैपेसिटी की PSA ऑक्सीजन प्लांट अमस मिनिस्टर एन बेरेना अक्टोबर 19 इंग्लिशिंग अनिगे 19 दा हांगदोकलम की बदो हंदक
सिटखिबा अकर्म नोंले नुंसिना ऑक्सीजन प्लांट सिगी मथक कुपलिबा जिंगा होमदोखिबदगी नोंग युसिंदुना नोंखांग साइदुना लेरमले ऑक्सीजन प्लांट सिगी फिबम सिगी मतांगना पाउमिसिंगना हंगबो वांगी पखुमदा CMO डॉक्टर E ओकेंद्रोना फोंदोरकपदा प्लांट असि साबदा तीन कुपदसु मी ओनथब याउखिबदगी तीन कोपिनबा मियोय लेतदुना कुपसिनबा ngamdabani अथुबा मतमना सेमजिलगनि सुहाखि अदुमैनमक प्लान असिगी मथक कुपलिबा जिंगा नोंले नुक्सिना होमदोखिबदगी नोंग युसिंदुना लुपा लाख मौद्रागनि थोइ चांगना साखिबा प्लान असिगी मनुंगना थमलिबा मेसिन सिंग इसिंग थुमजिंदुना लेरे फिबम असि कुइना लेरगलाबदी जिरिबम डिस्ट्रिक्ट की अमखक्ता ngairibo ऑक्सीजन प्लान असि मथौ पांथोकपा ngamlaroidra haibigi singnaba poknare hairi hainasu pausna phongdorakli makasa tharappo ina naharol thaudang poksi da phongba atopa paukhrana refugee mak haokip fakiba lenga puthagali sibigi dandi pigadabani luftara haokip english ngani kunga mathugi November kungani pan Imphal PS da Dr. Mark thangmang haokip phabiyu haina maki mathakta complaint report ama tawkiba du matam kuina phaba ngamdana lairakibani adubu palibelenga asigi chief minister en berengi miyeng makhada warrant issue amaga loinana maku Manipur police ki team amana Delhi digi fagatkiba sima asigi damak thakatpa phongdui mak asik fagatpa khakta natana matik chaba punishment oina capital punishment phawba pibiyu haina apunba luftaragi mohut silaga Cowboy Murders Associations kamagi General Secretary Ranjita Golmaina Phongdokre ngasi ipsa akomluf pandam ipa kanglamai kama kil CLK amadi Zirang Unions ZU gi apun luf tarana pauna bazada leiba ZU gi maya loisang na pangthokiba pawgi mifuma mada ma na makha taraduna haikibada ma haokibasi horakmu masakhangdaba maramda marebak sunataba madi Manipur gi itihas khangdaba refugee amani man refugee ama oiraga inamda masigi amata ngairabi India gi freedom fighter Rani Gaidiliu haukiba sai English ngani ga kunga mathugi November 2022-2023 da social media gi kuthangda Rani Gaidiliu asi freedom fighter nate criminal ni mahangna jail da lairiba du su mahangna tawzaruba crime gi thaba adunani haina yamna fazada boy wata thagalaki Madura iram da masibu singnabani haina luptara asigi maikeidigi sai adumaki November kungani pana mak fabiyu haina Imphal police station na complaint tawkhibani complaint tawkhiba matam adudigi matam kaya asi makpu phaba ngamdana lakpani adubu palibelenga asina makpu nan Delhi digi phakibasi atukki matik thagali mak phare hairagasu tarai na thatukpigano refugee sigi mathakta sabsabe action lokhatuna capital punishment PBU haina phongdoki pawgi mifam adu saru yakhiba kanglei imalu kilgi president RK Sanahanbina phongdokibada mak hairiba refugee sina iramda masigi freedom fighter Rani Gaidiliu bu yamna fazada boy wata sijinaraga social media ra thagat pradana tana bharat ki phamnaiba kya gi mafamda fawba tharambas yamna pendi ma ki mathakta matik chabe action la hogdaba taragadi matungdasu lamdamasida lairiba tungan ba thawaina pontha pikraba athoba kayabusu criminal ni haina sanduраkloi haningai leite maramadura palibelenga asina akhanaba miyeng sangbiraga ma ki mathakta matik chabe action lokhatuna capital punishment piu kariguma punishment asi pidaba taragadi luptara asina tungan makhalgi serious oiba agitation kya sangsilagani sohairi atopa pawmana YTV lokol miyoy mangana sasinaba zamabandi sijinaraga lengak yamlaba senpam lauthulamle lapusing nifugamari YTV lokol gi sorarom thangma sarukta leiba lofam singa sidagi sorada leitaba topa lamgi miyoy mangana asaba zamabandi pata sijinaraga Manipur lengak yamlaba senpam lauthulamle haiba thijinbadagi khangmangamle hairiba miyoy manga si mari leinaba authority singna fagat piu haina nifugamari YTV lokol land owners Association Sorana lenga ki puning singsilakli ngasi YTV lokol pangthupa pawgi mi phamamada wa phamasi phongdoladuna association asigi president MD Nazim hai haukibi April 9 gi ayuk anganbada ASNSO Thobal Moirangthem ningthembina lusingba revenue department gi team amana yamlaba security force kya ga loinana nifugumari YTV lokol gi lampunama Manipur lenga na laisele akoiba fencing tawragani haiduna bulldozer amadi JCB sijinaduna nampu hapuda yum inkol takhaiba horakpada miyamga sawna muknabagi thodok thoki madugi matung lamda masigi chief minister gi office ta CM yauna lam mapu singa official singa puna phaminaduna wari sanaraba matungda mapamasida resurvey amukhana tawba hani yanaki badugi matungina April 19 gi hauna resurvey ama ASN
S.O. Thobal M. Ningthembina Lusinglaga Sathaba Hoki. Re-survey asida sorarom thangba saruki yum amadi inkhol gi sarukta punai yum kunga mathoi leibida inkhol amadi atokpa miyoi kharana mapu saraga lengak gi sel mayam ama lauraga yon thoklamba thengnare loinana sora area gi lofom singdana puna patadar hundraga nipa leibida haujuk official amadi lo mapu singa joint survey tawbo lofom nifurom di survey tawbo loire tangkai sigi manungda lo mapu mari gi yondribo lofom mari sora degi nataba atokpa miyoi mangana asaba pata sizinaraga yamluba senfam manipur lengak lokthok miyoi singchu masakhang mangamle makhoi gi mathakta mari leinaba authority na athuba matamda logi weba matiksa by action lokhatpiu han supali hauji koina di miyam pau simatang ase lusinjarage amasum pathok sage rusoi ki plan ki yaur simam ngakpi gene amasum matam ge ba maroi bi pau singsu miyam de lepa leitana update pijarake and thank you.